ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯟꯗꯛꯀꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯂꯝꯁꯤꯗ ꯑꯣꯏꯈꯤꯕ ꯏꯔꯥꯡꯁꯤꯡ 2023ꯒꯤ ꯊꯥꯔ ꯃꯦꯗꯒꯤ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯏꯔꯥꯡꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯦꯞꯇꯅ ꯆꯠꯊꯗꯅ ꯂꯥꯛꯏ ꯃꯁꯤꯗ 2023 2023 ꯑꯁꯤ ꯌꯥꯔ ꯑꯣꯐ ꯀꯦꯇꯨꯅꯤ ꯀꯦꯇꯨ ꯍꯥꯏꯅ ꯀꯧꯕ ꯄ꯭ꯂꯥꯅꯦꯠꯁꯤꯅ ꯔꯨꯜ ꯇꯧꯈꯤꯕ ꯆꯍꯤꯗꯒꯤ ꯍꯧꯈꯤꯕ ꯀꯦꯇꯨꯅ ꯔꯨꯜ ꯇꯧꯔꯒ ꯍꯧꯕ ꯁꯤꯗꯩꯁꯤꯗ ꯏꯔꯥꯡꯁꯦ ꯍꯧꯔꯛꯈ꯭ꯔꯤꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯅ ꯍꯥꯏꯕꯗ ꯀꯦꯇꯨ ꯍꯥꯏꯁꯤꯗꯤ ꯀꯩꯅꯣ ꯍꯥꯏꯕꯗ ꯖꯥꯠ ꯃꯥꯟꯅꯗꯕ ꯍꯥꯏꯕꯅꯦꯕ ꯁꯤꯒꯤ ꯀꯩꯅꯣꯁꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯖꯥꯠ ꯃꯥꯟꯅꯗꯕ ꯀꯥꯡꯂꯨꯞ ꯑꯃꯅ ꯏꯔꯥꯡꯁꯤ ꯍꯧꯔꯛꯑꯒ ꯊꯥꯔ ꯃꯦꯁꯤꯗꯒꯤ ꯏꯔꯥꯡꯁꯦ ꯍꯧꯔꯛꯄꯁꯤꯅ ꯃꯊꯪꯒꯤ ꯆꯍꯤ 2024 ꯍꯥꯏꯕꯁꯤꯅ ꯏꯌꯥꯔ ꯑꯣꯐ ꯁꯦꯇꯔꯟꯅꯤ ꯍꯥꯏꯗꯤ ꯅꯝꯕꯔ 8ꯅ ꯄꯨꯕ ꯅꯝꯕꯔ 8 ꯁꯤꯗꯤ ꯀꯩꯅꯣ ꯖꯁꯇꯤꯁ ꯑꯦꯟ ꯄꯅꯤꯁꯃꯦꯟ ꯍꯥꯏꯕꯅꯤ ꯁꯦꯇꯔꯟ ꯍꯥꯏꯁꯤꯗꯤ ꯌꯥꯝꯅ ꯁꯥꯏꯂꯦꯟ ꯄ꯭ꯂꯥꯅꯦꯠꯅꯤ ꯇꯨꯃꯤꯟꯅ ꯂꯩꯖꯕ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯑꯗꯨꯝ ꯂꯩꯖꯕ ꯄ꯭ꯂꯥꯅꯦꯠꯅꯤ ꯑꯗꯨꯕꯨ ꯃꯥꯁꯦ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯦ ꯑꯔꯥꯟꯕ ꯎꯕꯁꯦ ꯃꯥ ꯁꯨꯛꯌꯥ ꯌꯥꯗꯦ ꯄꯅꯤꯁꯃꯦꯟ ꯍꯦꯛꯇ ꯄꯤꯕꯅꯤ ꯃꯁꯤꯅ ꯑꯣꯏꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯃꯥꯅ ꯑꯔꯥꯟꯕꯁꯤ ꯇꯧꯔꯝꯕ ꯄꯣꯄꯤꯅꯆꯤꯡꯕ ꯊꯥꯕꯁꯤꯒꯤ ꯌꯥꯟꯊꯠꯂꯛꯄ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯛꯁꯅꯆꯤꯡꯕ ꯂꯥꯎꯊꯣꯔꯛꯄ ꯃꯁꯤ ꯃꯌꯥꯝꯁꯤ ꯂꯣꯏꯅꯃꯛ ꯑꯦꯛꯇꯤꯚꯦꯠ ꯇꯧꯔꯛꯄ ꯃꯣꯏꯒꯤ ꯐꯠꯇꯕ ꯇꯧꯕ ꯃꯌꯥꯝꯁꯦ ꯄꯅꯤꯁꯃꯦꯟ ꯄꯤꯒꯦꯅ ꯍꯧꯒꯠꯂꯛꯄꯁꯦ ꯃꯁꯤꯅꯁꯨ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩ ꯌꯥꯝꯅ ꯁꯟꯗꯣꯛꯅ ꯁꯥꯡꯅ ꯍꯥꯏꯕꯩꯁꯨ ꯗꯔꯀꯥꯔ ꯇꯥꯔꯛꯇ꯭ꯔꯦ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯆꯍꯤꯁꯦ ꯃꯁꯤ ꯁꯦꯇꯔꯟꯁꯤꯅ ꯑꯦꯛꯋꯥꯔꯤꯌꯁ ꯍꯥꯏꯅ ꯀꯧꯕ ꯀꯨꯝꯚ ꯔꯥꯁꯤ ꯍꯥꯏꯅ ꯀꯧꯕ ꯑꯗꯨꯒꯨꯝꯕ ꯔꯥꯁꯤꯁꯤꯗ ꯂꯩꯔꯒ ꯑꯦꯔꯤꯁ ꯂꯤꯑꯣ ꯁ꯭ꯀꯣꯔꯄꯤꯌꯣ ꯔꯥꯁꯤ ꯑꯍꯨꯝꯁꯤꯗ ꯗꯤꯁꯇꯤ ꯇꯧꯋꯦꯕ ꯗꯤꯁꯇꯤ ꯇꯧꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯌꯦꯡꯕ ꯁꯦꯇꯔꯟꯅ ꯃꯥꯅ ꯃꯤꯠꯅ ꯌꯦꯡꯕꯁꯦ ꯂꯩꯔꯤꯕ 12 ꯍꯥꯎꯁ ꯂꯩ 12 ꯍꯥꯎꯁꯁꯤꯗ ꯌꯨꯝ ꯑꯍꯨꯝꯗ ꯃꯃꯤꯠꯁꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯕꯁꯤꯗ ꯗꯤꯁꯇꯤ ꯇꯧꯕ ꯍꯥꯏꯗꯣ ꯃꯥ ꯑꯣꯏꯌꯦ ꯀꯩꯒꯤꯅꯣ 7 ꯍꯥꯎꯁꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯃꯥꯏ ꯑꯣꯟꯖꯅꯕꯗ ꯂꯩꯔꯕꯅꯤꯅ ꯗꯤꯁꯇꯤ ꯇꯧꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯅꯤꯃꯛ ꯁꯤꯗꯩꯁꯤꯗ ꯊꯥꯔ ꯍꯥꯎꯁ 7 ꯍꯥꯎꯁ ꯁꯤ ꯃꯥ ꯌꯦꯡꯉꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯍꯨꯝꯁꯤꯗ ꯔꯥꯁꯤ ꯑꯍꯨꯝꯁꯤꯗ ꯗꯤꯁꯇꯤ ꯇꯧꯏ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯅꯠꯇ꯭ꯔꯒ ꯀꯪꯂꯩꯄꯥꯛ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯍꯥꯏꯒꯗ꯭ꯔꯥ ꯌꯥꯝꯃꯛ ꯌꯥꯔꯦ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯩꯇꯩ ꯂꯩꯕꯥꯛꯁꯤꯅꯤꯀꯣ ꯃꯁꯤꯒꯤ ꯖꯣꯗꯤꯌꯦꯛ ꯁꯥꯏꯟꯁꯦ ꯃꯁꯤ ꯂꯤꯑꯣ ꯔꯥꯁꯤ ꯑꯣꯏꯌꯦꯕ ꯂꯤꯑꯣ ꯔꯥꯁꯤꯕꯨ ꯄꯨꯔꯤꯕ ꯄ꯭ꯂꯥꯅꯦꯠꯁꯤꯅ ꯀꯔꯤꯅꯣ ꯅꯨꯃꯤꯠꯅ ꯄꯨꯏꯌꯦꯕꯀꯣ ꯁꯟ ꯃꯤꯟꯁ ꯀꯩꯅꯣ ꯃꯄꯤ ꯃꯄꯥ ꯍꯥꯏꯕꯅꯤ ꯅꯨꯃꯤꯠ ꯍꯥꯏꯁꯦ ꯀꯩꯅꯣ ꯃꯄꯤ ꯃꯄꯥꯅꯦꯕ ꯅꯨꯃꯤꯠ ꯌꯥꯎꯗ꯭ꯔꯗꯤ ꯑꯩꯈꯣꯏ ꯂꯣꯏ ꯁꯤꯗꯣꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯂꯤꯑꯣ ꯔꯥꯁꯤꯁꯤꯕꯨ ꯄꯨꯔꯤꯁꯦ ꯃꯄꯤ ꯃꯄꯥꯅꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯄꯤ ꯃꯄꯥ ꯑꯣꯏꯕ ꯀꯥꯡꯕꯨꯗ ꯁꯣꯛꯄ ꯍꯥꯏꯁꯦ ꯄꯤ ꯍꯥꯏꯕꯅꯤ ꯀꯩꯒꯤꯅꯣ ꯑꯦꯛꯋꯥꯔꯤꯌꯁꯇ ꯂꯩꯔꯒ ꯂꯤꯑꯣꯗ 7 ꯍꯥꯎꯁ ꯇꯥꯏ ꯃꯥꯒꯤ ꯍꯦꯛ ꯑꯣꯄꯣꯖꯤꯠ ꯑꯣꯏꯔꯛꯄꯅꯤꯅ ꯐꯨꯜ ꯗꯤꯁꯇꯤꯁꯦ ꯂꯤꯑꯣ ꯔꯥꯁꯤꯗ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯕꯁꯤꯡꯁꯤꯗꯩꯁꯤꯗ ꯏꯝꯄꯦꯛ ꯇꯧꯔꯛꯄꯁꯤꯅ ꯀꯩꯗꯧꯋꯦ ꯇꯦꯟꯁꯟ ꯌꯥꯝ ꯋꯥꯡꯈꯠꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯅꯆꯤꯡꯕꯁꯤꯡꯁꯦ ꯉꯝꯗꯕ ꯑꯁꯤꯒꯨꯝꯕ ꯄꯤꯕꯁꯤꯡꯁꯤꯅꯤ ꯔꯤꯛꯁ ꯌꯥꯝꯅ ꯂꯧꯕ ꯈꯪ ꯅꯪꯕ ꯃꯥꯏꯊꯤꯕ ꯅꯪꯕ sini Saturn can be bearing challenges, difficult experience and transformation. Masi loina thokhraba kandaneba akoigi transformation je koi hana leirambasi pura awonba ma da leigre karino koi hana leijaramba mafamdu loin kaidana ꯂꯥꯟꯖꯦꯟꯅꯗꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯄꯨꯔꯥ ꯁꯦꯇꯜ ꯇꯧꯔꯒ ꯂꯩꯔꯦ ꯑꯃꯅꯁꯨ ꯍꯟꯖꯜꯂꯗꯅ ꯑꯗꯨꯗ ꯁꯦꯇꯜ ꯇꯧꯔꯕꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯗꯤꯐꯤꯀꯜ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯃꯌꯥꯝ ꯑꯃ ꯁꯐꯔ ꯇꯧꯔꯦ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯤꯗ ꯊꯦꯡꯅꯔꯦ ꯈꯔ ꯈꯛꯅ ꯊꯦꯡꯅꯖꯗꯕꯩ ꯋꯥꯅꯤ ꯊꯦꯡꯅꯕꯒꯤꯗꯤ ꯌꯥꯝ ꯋꯥꯡꯅ ꯊꯦꯡꯅꯔꯦꯀꯣ ꯑꯗꯨꯅ 2024ꯒ 4ꯁꯦ ꯃꯁꯤꯗꯤ ꯁꯦꯇꯔꯟꯅ ꯗꯥꯏꯔꯦꯛ ꯂꯤꯑꯣ ꯔꯥꯁꯤꯁꯤꯗ ꯗꯤꯁꯇꯤ ꯇꯧꯔꯒ ꯂꯩꯌꯦꯕ ꯗꯤꯁꯇꯤ ꯇꯧꯔꯒ ꯂꯩꯔꯤꯕꯁꯦ ꯑꯁꯤ ꯗꯤꯁꯇꯤ ꯇꯧꯅ ꯆꯍꯤꯁꯤꯃ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯆꯍꯤꯁꯤꯃ ꯍꯧꯈ꯭ꯔꯕꯒꯤ ꯇꯨꯡꯁꯤꯗ ꯍꯧꯖꯤꯛ 2025
2025 asidi year of number 9 neba ko number 9 na puba number 9 is ruled by Mars Mongol ay na ko wadu gumagara sina rule tawi ko number 9 se Mars ay sidi kay no red planet ni angry planet way yamna saugan madu ma planet ni June 7 2025 ta Mars na Leo Rashi da lakaneba June ki date 7 2025 ta Mars na Leo Rashi se changjalakani Leo is the zodiac sign of Kanglaipak or Manipur aduna Rashi oiriba sida koigi handak rule toriba chahi sigi Mangal graha se changjalakani ngarak sida 29 Mars ta tang kumapan gi nungdang pung tariat kami ne tariat taba matamda Manipur gi zodiac sign da Kanglaipak ki zodiac sign se aspect toramba Saturn se 29 March 2025 ki 10:07 PM sida masi transit taw chakrane ba ko maram sina March 29 bau manung sida natra eraga 29 gi matungda leibak sida awan bam di soidana transformation namti amuk soidana porakane ba maram di karigino aidana habada expect ba Saturn je sakhidoini aingonda phattaba piramba mayamdo madu chakrani sakhiba sida ekoina ekoida lakadaba result khara leidoiduni ko karigumba maduna mu porak pasing amdraba 29 gi matung sida Saturn ju chakharabai matungda karigumba lebak sida ahong basi porakpa ngamdraba aduna makhasum sangdharagadi kadawdege da June 7 da Mars hariba planet se sina Leo Rashi da sangakani Leo burul torba planet sisu adumak sun ni numit ni ko aduna sun means leadership habani and it can bring a burst of energy khangmangam dabagi kan saphung ko pokhara pado madugumba makak lakpa yai ba sumaina som June bauk se leisalagadi ko inspiration and motivation there may be the outburst of anger mi mayam sige saw je phada banga maktaba na singbu mayam am lakpa yai ba phom leiba ko ya ningdra su ya ningdi da hai bangam daba adu mayam je khangmanga maktadana damaina bang launa phodorakpa amakhak lakane ba aduga loinana ka dore Mars na Leo Rashi da sangakpa matamda financial instability na singba oiba akoigi thaina tawrambagi mawongda tolok kasi chang naina salary si chang naina piraktabana singba de theng pirakpana singba adagi dugumba financial problem se khitang amsu lakpa yai aduna prajaga sasan paiba singa yanadaba pirakpa yabagi possibility se yam wangna leiba ko aduna maraksida ekoina kaigumba sarkar na hujik yamna akanba section thorang lokhatana hana taruna thabang mayam ama tawra isina mai paktana loina tawgragadi March 29 ni matungda afaba santi leiba adumba iramdam ama idu oiba chu oirasanu maduda kaigumba sum oiba ngamdragadi khogi June 7 da March kawa planet na changsal akandadi kitang mayamgi akanba ihau na chingba katang lakadra aidana prediction tawjawani khogi Manipur gi zodiac sign si aina India da Mars tawbagi date sida lauraga calculate tawjawani adubu India da Mars tawgibagi sign tawgibagi pungsi aisu hapet thibada madumadi khangba ngamdre kanagumba isininaw sing ade halaman singna khangbiba yauragadi akogi ningthauna sign tawgibase Mars agreement da sign tawbagi pungsi halpet khangbiba yauragadi maduma pibiragadi calculation da amuka hena accurate oi bai do oi ni
ꯑꯩꯅ ꯂꯧꯖꯔꯤꯁꯤꯗꯤ ꯗꯦꯠꯇꯨ ꯈꯛ ꯂꯧꯔꯒ ꯃꯗꯨꯗ ꯐꯖꯕꯅꯤ ꯁꯥꯏꯟꯗꯨꯗꯤ ꯍꯣꯡꯉꯣꯏ ꯄꯨꯡꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯦꯁꯦꯟꯗꯦꯟ ꯍꯣꯡꯉꯛꯀꯅꯤ ꯑꯦꯁꯦꯟꯗꯦꯟ ꯍꯣꯡꯉꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯔꯤꯖꯜꯇ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯥꯛꯀꯅꯤ ꯆꯥꯎꯔꯥꯛꯄ ꯔꯦꯟꯗꯝ ꯑꯣꯏꯅ ꯄꯤꯖꯕꯅꯤ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛꯁꯤꯒꯤ ꯀꯨꯏꯅ ꯁꯥꯡꯅ ꯋꯥꯗꯅ ꯂꯩꯕꯤꯔꯛꯑꯕ ꯋꯥꯃꯤꯟꯅꯔꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯗ ꯂꯥꯟꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯔꯣ ꯑꯗꯨꯒ ꯂꯣꯏꯅꯅ ꯆꯨꯝꯊꯣꯛꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯨ ꯄꯤꯕꯤꯔꯣ ꯍꯥꯏꯖꯔꯤꯕ ꯄꯨꯡꯐꯝꯗꯨ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯀꯃꯦꯟꯇ ꯑꯗꯨꯝ ꯍꯥꯏꯕꯤꯔꯁꯨ ꯌꯥꯏ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖ ꯊꯥꯕꯤꯔꯒꯁꯨ ꯌꯥꯏ ꯄꯨꯝꯅꯃꯛ ꯁꯥꯟꯇꯤ ꯑꯣꯏꯕ ꯏꯪ ꯆꯤꯛꯄ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯍꯟꯖꯜꯂꯛꯄ ꯏꯔꯝꯗꯝ ꯏꯔꯩꯄꯥꯛ ꯑꯃ ꯑꯣꯏꯕ ꯑꯣꯏꯔꯁꯅꯨꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯃꯪꯒꯣꯜ ꯑꯣꯏꯕ ꯖꯣꯏ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯗꯨ ꯄꯨꯟꯅ ꯑꯣꯏꯃꯤꯟꯅꯔꯁꯤ